8th century gi matamda achauba nungjaw ama matondagi makhong phawba chabyungna tawduna Kailash temple asi sakhi Khwaidagi pagoda asi gold plate singna cover tawba brick singna saba temple ni Jolamukhi temple asida natural fuel amata yaudana matam chupagi oina mai ama chaktuna lei chahi khudingi ambubaji mela kaupa festival ama Kamakhya temple da pangthoi festival asi goddess Kamakhya gi menstruation period pu celebrate tawbani. Number 1 Tiger's Nest Monastery asi Buddha dharma chatpasingi asengba mafam amani masi Bhutan da leiba Paro Valley gi mathakta singchepta lei mafam asibu Taksang Palphuk Monastery haina su khangnai. Historian singi mot matung inna temple asi 1692 da ihan hanna sakhi Guru Padma Sambhava na mafam asida chahi ahum chumna meditate tawki haina thajanai. Number 2 Kailash temple asi ariba Hindu singi khwaidagi chawba temple singi manungda amani masi Ellora cave ta lei temple asigi Khwaidagi Angakpa amana achauba nungjaw ama chabyungna tawthaba asini temple asi sabagi mawong asi achauba nungjaw ama matondagi makhong phawba tawthaduna sai 8th century gi matamda temple asi sabagi thaba asi ngasi phawba Angakpa ama oinari. Number 3 The Angkor Wat temple asi Cambodia da lei temple asi walgi oina khwaidagi chawba lai khurumpham amani mafam asi 162.6 hectares park chauna sandoi mafam asi 200 meters park pa ising ipakna koisilli ahanbadadi temple asi Hindu singi Vishnu temple ama oina sakhibani masigi matungda 12th century da Buddhism temple ama oina semdokhi. Number 4 Khwaidagi pagoda temple asi Myanmar gi Yangon da lei masigi maming kaya ama lei makhoi sing adugi manungda Golden Pagoda amadi Great Dagon Pagoda asini temple asi chawrakna 2500 years sure amadi khwaidagi liraba Buddhism temple amani mafam asi chawrakna 110 meters park chawi pagoda asi gold plate kaya mukna cover tawba brick singna sabani stupa gi maton thangba saruk asi umbrella haina khangnei masi 5448 diamond amadi 2317 rupees na yomsilli khwaidagi maton thangba saruk asi 72 carat diamond na yomsilli. Number 5 Wat Rong Khun temple asi Thailand da lei masi tourist singna white temple haina khangnei building asi white color oi amadi plaster gi saruk su glass machet singna oi glass machet sing asi nungsa mangal da langtrik langi angaubu machu asina Lord Buddha gi purity adu tai amadi glass sing asina Buddha gi loksing amadi Buddhist singi maruiba lesson dama khanghali white temple asigi architect asi Buddhism amadi Hinduism gi apunbani. Number 6 Bhimana Venkateswara temple asi India gi Andhra Pradesh ta lei Nala Mala forest gi asongba umang manungda temple asi lei temple asi miyam gi mideng gi wangmada losinduna leirabasu Lord Venkateswara na mabu ningjaba singi pukning toina chingsilli. Number 7 Jolamukhi temple asi India gi Himachal Pradesh ta lei mafam asi Kangra Valley gi ching amagi mathakta lei temple asi da natural fuel amata yaudana matam pumbada mai ama chaktuna lei masigi mafam asi maming chatli scientific investigation kaya tawrabasu matam pumbada chakliba mai asigi haurakpham ngasi phawbada solve tawba ngamdri walgi mafam kaya dagi visitor singna angakpa mai asibu yengba lai. Number 8 Meenakshi temple asi Tamil Nadu gi Madurai da lei masi goddess Meenakshi amadi Lord Sundareswarar gi temple ni underground chamber sing leiba temple asi gi design asi ngasi phawbada angakpa ma oinari. Number 9 Brihadeswarar temple asi India gi Tamil Nadu da leiba historic city ama oiriba Thanjavur hairiba mafam asida lei masi kola architecture gi masterpiece amani amadi UNESCO World Heritage Site amasuni temple asida Nandi gi achawa statue ama lei karigumba ikhoina murti asigi nakongda chirol tarurabadi masigi sound asi directly main sengtamda chatkhigani phenomenon asi ngasi phawbada scientist singna solve tawba ngamdri. Number 10 Ramanatha Swami temple asi Tamil Nadu gi Rameswaram gi Sacred Island da lei pilgrim singna
mafam asida pulap punduna mafam asigi asengba isingda irujai makoina sumna tawba asina sapkoktuna bor fangi haina thajanai mafam asigi khwaidagi ngakpa amana Ramas Bridge natraga Adams Bridge haina khangnaba atawbo nungsing asini masina Rameswaramga Sri Lanka ga samnahali Ancient Bridge asiga Ramayan ga yamna mari leinai. Number 11 Bitala Temple. Temple asi Karnataka gi hamdalai mafam asi phajaba nung amadi musical pillar singi damak maming chatli musical pillar sing asida phubada nungsiba khonjal tholai century kaya ama study tawrabasu thawong asi ngasi phawbada angakpa ama oiri. Number 12 Kamakhya Temple. Temple asi Assam gi Guwahati da Nilachal Hill gi Chingdol da lay Goddess Kamakhya gi mafam ama oiriba temple asi khwaidagi liraba temple singi manungda amani mafam asigi top amana bleeding goddess phenomenon asini sahi khudingi Ambubaji Mela kauba festival ama pangthoi festival asi Goddess Kamakhya gi menstruation period pu celebrate tawbani festival asigi manungda numit humni temple gi thong hangde marini suba numita achauba celebration ama pangthopaga loinana thong amu hangi. Number 13 Chausat Yogini Temple. Temple asi Madhya Pradesh ki Morena gi mai maktada ingna sikna lay masi circular mong oi temple asida Goddess Durga gi tongan ba saktam humfumari lay temple asigi unique oiba architecture amadi yamna ingba chikpa asina mafam kayadagi visitor singbu pungning chingsili